Hauji ki prithvi asidi conflict ki prithvi ni conflict na thalaba prithvi ki mapam khuding da nungai ne ingna leinaramba Cambodia mati Thailand ki marakta war ase hauji chu chathari ingdri aduga asum hai Cambodia ki matakta Thailand yam kan accuse story modi nokoi na han horakhi bananga si war ase oibani haiduna adu ceasefire ki yam kan hotari hauji pau the ceasefire oibangam tri masina maram oiraga nungai na yai phana panjaramba family ama ani makoi na visit torba marketplace ama rocket hamla torpudagi Thailand ki makoi couple amani macha masune kaina sibu ki wari nungai tana Al-Jazeera ka report torli masini prithvi da oirese so prithvi da mi masen khatna ba chaina ba masigi brekta natural calamity ama heavy natural calamity ama oikre China ta masigi pause mention torge matek amatani masita amukta ta flash flood oichilaktuna masi mafam mangrang khaidan ising chatkhibadagi mi kuntra ni hari cholap chona China the city se capital Beijing dani where say downpour continues hojik chunong yam kana suri Beijing China se yam sokot kraba tu mafam ni adu bu makoi da aduki matik kana kan ba natural calamity devastation flood oikera rain oikera natraga johra habo oikera masi lakali aduna makoy su safety nati security kai disuliti pithibida mioi bagi ahum subo paw mana Donald Trump na high grade Iran related wapo ma wipe it out faster. Trump again threatens Iran over nuclear enrichment. Nuclear enrichment che hojik yam kara tawi haibse masi intelligence reports na Israel na pi virus se America na khagi adugi maramna amukka Donald Trump mitte I kar hairaki Iran ase wipe out to kibuna farani makoi da tawno hairaga tawisi kaino aduga palm su da maduti Iran intercontinental missiles develop to dana loi kre haidro intercontinental missile develop to dana loi ki bahari se maduda ko ki nuclear ki khuchu khulai oiba pot ase saduna hap ki bakhango ponate aduga missile lariti aduga long range missile lairati aduna masi Israel gi oina future ni Israel di tangak hujik Israel ki dun lairabani maram di Middle East ki maikai bari da makoina tawri pa handak Gaza taw ki pun maseba sigi chaktek katek bagi aroi bani Israel ase market maring da USA se kan kalman ki bagi makoi gi mathak ta kai to ngam don lairabani wasigi charak asida Iran na yam satina strong oisila pa de nuclear enrichment taw dra makoi gi bomb sabada adugo pot sabada sijin na ba ba pot adu develop taw bata rakadi maduti aikoi gi future security nalaktre aduna makoi se yang wipe out to hai ki bo pham ni Donald Trump ki side te asina karigum action da laktuna amukka Israel amati makoi pulaga Iran da suthakrabati yamna chawba condition ama oi pa yai madugi pubam deni yamna nauna hai ki bo pham ni statement se wipe it out faster hai North Korea diki fajaba pawma lai North Korea gi Kim Jong Un gi machala balai se masi su yam sathi hai ri North Korea gi tanasa masidagi hena masu strong ni adu kaman hai ki apau amata South Korea ga nakoi ga friendship oirakna ba asum sinba hai haiba matang ta mak na hai ki seri South Korea ko yek na bani am su yek na po oituna lai gani haibo pham se mak mention to ki PSC ki statement ni adu ki batung ta mak na asim su hai ki mal di matang do jikti geopolitics ni nakoi na adu topa nakoi na ata topa adu test topa ICBM ano no sapa missile sapa masipur ma asigi pressure North Korea ki matak ta ki sanction ke nanduna hujik laira pani adu ka makoi na weapon develop to wase masigi weapon sing se Russia da chalam gani ki ama mat da chalam gani Iran ga sum koi man de anram gani hai basigi direct masigi kari kumpa praman pate phangdraga su indirect chingnawa me bani dra chingna bahar se lai aduna North Korea ki matak ta pressure se tapna sali US ki side ki Ukraine ki side ki aduna maram ga North Korea na higher credible the US must accept its status as a nuclear weapon state nuclear weapon state pairaba aduguma country amani apse certification tawgadabani masi I have a pigadabani haibase North Korea ki nupi ase Kim Jong Un ki machalasin hairaki wani masi am kanbo ani ko amram the Israel amati West Bank talai de bomb Muslim sing asigi barakta class ase sum jatu lakpani no monob ki henjalak pani Israel calendar ki matung na lak iba 2027 into 2027 asigi manung sida Middle East am job change karo ni se masi discussion to ba Middle East ki war ki maramta Middle East ki history ki maramta discussion to ba khala dun tlai ba always 24 hours masi the look chaba mi kya laikri makoi experts sing asigi mot matung na Israel calendar su e ba Israel ki makoi ki dharma ke shastra laik lai su
Chronicle punabag asig matungin na Israel na tawraklibang movement sing asida follow to miyam lay makoy gi mot matun na 2027 ase yamna Middle East yam change oi pakiwani adu yam rapidly change oi kani sini adu hojik soi ko na change kya u pangli hojik West Bank asida yam satiba mong the place ni chatari se yamna power banu pa maka khanda khar mang pau ki Oscar winning Noland haiba adu gumba document ama mag putoki documentary ama Israel Gaza da tawriba Gaza ki mission survive tawbuda wari banang liba asi punamak asida struggle asida pa documentary am saki Oscar winning film si kibani adupu Israel settlers singna masida makoina rate to sinba amati masida khatna cheiba sida maram warga ngasai award winning pa se masi hakre ngasi ki pawni ngasi shocking ni prithibida yamna kanna na yador ni mati Israel settlers sing che kayam sathi haibado makoina West Bank ki Palestine ti lam ase capture to gidamakta kaya sathi bi step thagalakli haibado madu prithibigi mi singna soidana khanglagadabani masiga loina Gaza manungda hojik public singge chaba thakpa phangdabagi pawse mayam khanglabani chaba thakpa phanghandana mafam khuding block oikidana masida angang singa se normal phangdilaktana mase kangsil khusilaktana saru naru ta urakpa duki photo sing ado shocking oikre prithibig miyam shocking oikre adupu Gaza gi public singi aid kidamakta Arab ki countries singa sina pullaga piki aduna di kona roi karai digi kona ni isagi business na isagi sen thumna isagi tanjaba sen na leiraga pukthana chabdo mi na piraklaga chabna puktan bakai ya kani nomuda ahumlak charamba nomuda amukto phanglak traba nini da khaji khaji phangba targa di adugi saktam do orak putabadi masigi cherak asida purumak ase ubangam daduna ship amaga lakhi jahaz amaga handala ko ba masi international water da Israel ki water da changdringai Gaza ki water da changdringai marakta Israel ki force sing na mas storm do thatkre masi Gaza ye walak lam roi masi ki opam sisu international media da kanna nai nari masi ki cherak sida Gaza manung da kari weri habatum da hojik poche sing ase post ni khajik thungbudu thungkhre maduna su kona bana te loikirabani masi da hunger crisis oi ngai cherak asida Israel na ngasi 24 hours sing manung da 63 Gazans at 63 Gaza ke bi sing hantak ngasi sikre masih pau ase lai asini Gaza ke manung do jujuk oise atopa Russia madi Ukraine rom dar kari oi pa matu ke matang ta point america ke mention tawjege ngasi gi RT news ta phangba pau ki matung inna Ukraine yam sathiba drone kharge attack Russia manung to ke amasung masi success oi kresini Ukrainian drone raid leaves 1,50,000 without power in Russia manung dani ko masi chawraba Chaitheng amanatene kama haini Russia is a superpower adu country maduda 1,50,000 household yum sing karen laitana mutlaba madugi drone sing atana attack to khiram lagani bauta laiba current station transformer sing marui pampham sing attack to khiram lagani madudun ni magic mut ni harise Russia yamna sathipa action ama defense ki mongta laiba tai masina maram oraga Trump siyam akaragal trick ni hujik Russia ki president Putin ki mathakta pikrise asi ki statement ama Trump ne ki laiki modi Trump na haiki modi Russia ki president Putin suksoi joidra ceasefire su to da ya roisini ceasefire mark to da su ya ro khani sing manungda masina takpadi adugi makhata ba kasilite tawdaba su ya roisini masigi mring yam chorba game plan am laimgani adugi harik lise makhata wa kasilite mark ceasefire tawdaba ya roisini masi pressure ni adu natragati makoi mathakta kari oirakpa madu discussion ki matungda lakani haipo apom oikri masi mention tawdi adubo Medvedev Russia ki president Putin ki quite luna chanaba marup hansu president oirakre Medvedev ase am chorba poster Russia ki lady bani mark naiki Trump ki handaki statement ase targa di Russia is not Israel or Iran Russia se Israel natraga Iran nati masi mak na khangbigadabani masi Medvedev ki wapam ni Donald Trump ki mamai dalang san ki wapam ni mak na sai Putin ta perkibi statement aduki matungda amarom de India amadi Russia ki marakta raiba ties amati masi ki nomo ki development friendship ta odurakliba masi puno ursen uraga NATO ki chief amadi Donald Trump ki site ki su India related ofam kara thamki aduga European Union di sanction already India da pi ba haukre masi ki related ta India da lairiba Russia ki ambassador Denis Elipov na haikre madudi NATO bi accused to dimana aduga hai makoina tawrisi masi declaring hypocrisy ki thabak ni masi makoina tawrisi double standard amani
Russia ga India ga tie up tore amati prithvi gi country kaya so amaga tie up tonari aduga makoi na masida action laudana sanction ka tawni habise masi India gi defend oidana Russia gi ambassador asira mention torapani masi gi wapam sima leire aduga Russia amati India gi growing friendship asida West amadi NATO countries sing ase yamno satin chakraponi aduna India gi matakta kari action lakani tungda masi werak pe yana lei haidana exports hai amram da Russia amadi West ki marakta enmity ill will is no gi hangalak ni bani aduna masi tamna Russia amadi West ki direct fight we bi chance da lagla bani masi pura masi Russia Ukraine aduga Lavrov na ngarang Haiki RT News ki paw matungina Russia alone against Inter West for first time in history Lavrov na haiki wani maudi history da asigumba matang asigumba tangfam awfaw lakidri sini maudi West apun baga makoy against amo oiraga Russia gi against tawnak pase masi ahan bani hojikti full West amo oikre aduga Russia matantani matamamata second world war matabda Russia gi sumkoy allies lerami aduga for the first time hojikti Russia gi ifong pong alliance kana su leite North Korea siga yam kana lunari amdi North Korea na sumkoy da matek tawni haidana pajigi certainty pirakrabani statement kya hairakrabani aduna Lavrov na su North Korea letter of haiki malti ekoi ki aseng marup ekoi ki aseng brother which North Korea ni haidana China Russia ga marup oi adubu China openly war da lakani masi thajade maram di China se singkraponi makoi di diplomacy se wangkraponi makoi hekle chansel ragati makoi da kari tor kana se khangba adura Russia China manungda amatu warga su ko openly thorak loi China asigi matakta Iran kari koi beta Iran se diam strong la Russia ga mayam tawna ko Iran na kya help tong mani Iran masamak su hai laure hojik ke West America na ma nikhai rak pasida hanak marak asida Iran kari wo khibju khangte wipe out to waina harise Donald Trump na masiam luro wani maram de Middle East ta Israel ki planning makoi ki manung ba planning se greater Israel ni masi lot pa ba thup pa wanate makoi na hojik Palestine da hat lipa West Bank ase concern bi hot na lipa Gaza ki mi sing ase inthok ra makoi na concern gani hot na ba adungai ngasi digi 22 months mangda Hamas sing na makoi da attack tor pa madugi retaliation kar natra bani madu sing ti ko madugi lamandi na war horakpagi dumi mani mangan da lawduna loikre adugi matung da hodi chantari lese pija phitak tayo dumai masida hunger crisis hebbi yorak masi sum chum ginate makoi gi ngasai gi plan ado greater Israel madu same bagi tamni ngasai mang chum bachagari do 2027 this is important deadline ni haidi ko masi yengba yai aduna hojik rapidly Middle East ki condition ase am change ore kadori war leploy aduna news to leploy news tabiu aduga channel ase subscribe tabiu aduga description da thamjari mathematics class ki aduga YouTube channel ama yamna important oigada bangang singi trigonometry oigera geometry oigera algebra oigera karambo oigera any demand takhan ba afaba oja experiments oja ki anoba channel ni masi tang subscribe tabiu mayam na ngang sing satra sing ki yamna important oiba news channel dagi hena kana bo ni masi khangdaba yadaba ngang sing ki generation ki maitero na takpi ba demand da takpi kadaba dung bo oja ki channel ni maitero da masi matang ka subscribe tabiu haijari